ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯈꯜ ꯃꯈꯜꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯐꯗꯕꯤ ꯑꯗꯨꯒꯤ ꯂꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯀꯣꯛꯅꯅ ꯍꯥꯏꯖꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤ ꯃꯤꯀꯞꯇ ꯐꯠ ꯊꯣꯛꯂꯛꯏ꯫ ꯐꯃꯨꯡ ꯃꯊꯛꯀꯤ ꯁꯦꯂꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯁꯦꯂꯤꯡ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕꯒꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯄꯥꯈꯠꯂꯨꯕꯅꯤ ꯃꯥ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯔꯕ ꯇꯥꯏꯃꯤꯡꯅꯤ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯁꯨ ꯑꯣꯏ, ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁ꯭ꯇꯦꯌꯔꯀꯦꯁꯇ ꯆꯦꯟꯈꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯃꯃꯥ ꯕꯤꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯔꯨꯝ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗꯒꯤ ꯃꯃꯥꯏ ꯈꯛꯇꯃꯛ ꯂꯤꯁꯤꯜꯂꯛꯂꯤ ꯃꯥꯒꯤ ꯃꯔꯨꯞ ꯖꯦꯛꯁꯟꯗꯣ꯫ ꯄꯥꯔꯤ ꯐꯃꯨꯡꯗ ꯂꯩꯅ ꯂꯩꯅ ꯍꯥꯏ, "ꯀꯩꯗꯧꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ?" ꯖꯦꯛꯁꯟꯅ ꯈꯨꯝꯃꯤ, "ꯃꯝꯃꯤꯅ ꯃꯈꯥꯗ ꯀꯨꯝꯂꯛꯑꯣꯌꯦ, ꯅꯪꯒꯤ ꯄꯔꯖꯦꯟ ꯑꯃꯁꯨ ꯌꯧꯔꯛꯑꯕꯅꯤ." ꯖꯦꯛꯁꯟꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯕꯤꯅꯥꯕꯨ ꯃꯃꯤ ꯍꯥꯏꯅ ꯀꯧꯏ꯫ ꯄꯥꯔꯤ ꯉꯛꯅ ꯍꯪꯉꯤ, "ꯑꯩꯒꯤ ꯀꯔꯤ ꯄꯔꯖꯦꯟꯅꯣ ꯍꯥꯏꯁꯤꯕꯣ?" ꯖꯦꯛꯁꯟꯅ ꯈꯨꯝꯃꯤ, "ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ, ꯃꯝꯃꯤꯅꯅꯦ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯣꯅ ꯄꯨꯔꯛꯄꯅꯤ꯫ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯇꯨ." ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯖꯦꯛꯁꯟꯅ ꯄꯔꯖꯦꯟ ꯑꯗꯣ ꯊꯣꯡꯖꯤꯟ ꯃꯅꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯄꯥꯔꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜ ꯃꯅꯥꯛ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯄꯔꯖꯦꯟ ꯑꯗꯣ ꯂꯧꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯊꯝꯃꯤ꯫ ꯑꯦꯗ꯭ꯔꯦꯁ ꯁꯣꯏꯅꯅ ꯂꯥꯛꯄ ꯄꯔꯖꯦꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯃꯥꯒꯤꯗꯤ ꯅꯠꯇ꯭ꯔꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯥꯛꯇ ꯉꯥꯏꯔꯝꯃꯣ, ꯑꯩ ꯀꯨꯝꯂꯛꯂꯒꯦ." ꯖꯦꯛꯁꯟꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯀꯨꯝꯈ꯭ꯔꯤ ꯃꯈꯥꯗ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯣꯝꯗ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯑꯦꯇꯦꯆ ꯇꯧꯔꯤꯕ ꯕꯥꯠꯔꯨꯝꯗꯨꯗ ꯆꯪꯗꯨꯅ ꯃꯁꯥ ꯃꯎꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯕ꯭ꯔꯁ ꯅꯨꯡ ꯑꯗꯨ ꯇꯧꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯑꯗꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯣ ꯃꯥꯒ ꯖꯦꯛꯁꯟꯒꯒꯤꯒ ꯎꯅꯐꯝꯅꯤ, ꯁꯥꯟꯅꯐꯝꯅꯤ꯫ ꯄꯥꯔꯤꯅ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯖꯦꯛꯁꯟ ꯂꯩꯔꯝꯗꯦ꯫ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯈꯪꯉꯤ ꯖꯦꯛꯁꯟ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯇꯣꯏꯅꯅ ꯑꯁꯨꯝ ꯇꯧꯕꯅꯤ ꯖꯦꯛꯁꯟ꯫ ꯄꯥꯔꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯅ ꯃꯥꯕꯨ ꯊꯤꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯔꯤꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯍꯟꯒꯅꯤ꯫ ꯖꯦꯛꯁꯟꯒꯤ ꯃꯇꯧ ꯑꯗꯣ ꯄꯥꯔꯤꯅ ꯆꯤꯝꯐꯥ ꯄꯨꯔꯤ꯫ ꯉꯁꯤꯗꯤ ꯃꯥꯁꯨ ꯂꯣꯠꯇꯨꯅ ꯖꯦꯛꯁꯟꯕꯨ ꯑꯣꯏꯅ ꯈꯪꯍꯜꯂꯒꯦ ꯈꯜꯂꯤ ꯄꯥꯔꯤ꯫ ꯄꯥꯔꯤ ꯎ ꯃꯔꯨꯝꯁꯤꯡꯗꯨꯗ ꯂꯣꯠꯂꯗꯨꯅ ꯇꯨꯃꯤꯟꯅ ꯖꯦꯛꯁꯟ ꯊꯤꯔꯛꯂꯝꯃꯤ꯫ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯠ 5 ꯍꯦꯟꯅ ꯖꯦꯛꯁꯟꯕꯨ ꯊꯤꯔꯛꯄ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯈꯖꯤꯛ ꯃꯤꯄꯥꯏꯔꯛꯏ ꯄꯥꯔꯤ꯫ ꯀꯧꯏ ꯈꯣꯟꯖꯦꯜ ꯍꯧꯅ, "ꯖꯦꯛꯁꯟ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯊꯣꯔꯛꯑꯣ ꯖꯦꯛꯁꯟ, ꯖꯦꯛꯁꯟ ꯊꯣꯔꯛꯑꯣ." ꯑꯗꯨꯝꯅ ꯀꯧꯔꯕꯁꯨ ꯖꯦꯛꯁꯟꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯄꯥꯈꯠꯂꯕ ꯄꯥꯔꯤꯁꯨ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯖꯦꯛꯁꯟ ꯊꯤꯕ ꯑꯣꯏꯅ꯫ ꯑꯃꯨꯛ ꯐꯥꯎꯕ ꯄꯥꯔꯤꯅ ꯆꯪꯗ꯭ꯔꯤꯕ ꯖꯒꯥꯅꯤ꯫ ꯆꯪꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ, ꯆꯪꯕꯁꯨ ꯄꯥꯝꯂꯨꯗꯦ꯫ ꯃꯥꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯀꯣꯟꯅꯊꯪꯗ ꯎꯔꯤ ꯖꯦꯛꯁꯟ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯗꯨꯅꯤ꯫ ꯖꯦꯛꯁꯟ ꯑꯗꯣ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, "ꯖꯦꯛꯁꯟ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯖꯦꯛꯁꯟ ꯈꯨꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯎ ꯃꯊꯛ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯄꯥꯔꯤ ꯑꯃꯨꯛꯁꯨ ꯍꯪꯉꯤ, "ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ?" ꯖꯦꯛꯁꯟ ꯑꯗꯨꯃꯛ ꯃꯈꯨꯠ ꯊꯤꯜꯂꯤ ꯎ ꯃꯊꯛ ꯑꯗꯨꯗ꯫ ꯄꯥꯔꯤꯁꯨ ꯌꯦꯡꯈꯠꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯖꯦꯛꯁꯟꯒꯤ ꯄꯥꯈꯠ ꯆꯥꯎꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯃꯇꯥꯒꯨꯝꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯀꯥꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯏ꯫ ꯈꯣꯡ ꯂꯦꯠꯐꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯅꯗꯤ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯈꯠꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯗ꯭ꯔꯤ꯫ ꯄꯥꯔꯤ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯂꯩꯃꯥꯏꯗ ꯌꯦꯡꯊꯩ꯫ ꯀꯌꯥꯗꯤ ꯀꯤꯔꯤ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄꯗꯣ꯫ ꯖꯦꯛꯁꯟꯗꯣ ꯍꯟꯗꯛꯇꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯇꯤꯀꯠꯇꯅ ꯆꯦꯟꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯄꯥꯔꯤ ꯈꯪꯂꯤ ꯖꯦꯛꯁꯟꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯝꯂꯦ ꯍꯥꯏꯕ꯫ ꯄꯥꯔꯤꯁꯨ ꯁꯥꯎꯅ ꯂꯥꯎꯍꯧꯔꯤ, "ꯖꯦꯛꯁꯟ, ꯀꯣꯛ ꯆꯥꯛꯄ, ꯆꯤꯟꯊꯤꯕ!" ꯑꯁꯨꯝꯅ ꯂꯥꯎꯅ ꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗ ꯐꯠ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯏ꯫ ꯃꯊꯨꯟꯅ ꯌꯩꯗꯨꯅ ꯇꯥꯏ꯫
sugattuna anabadu khangi pariso. Adumna anaba khanglingai mikop adudani magi akoiba aduda uwa singi marakta kanagumba miyoi ama chutpagi sot haiba khongthang makhol tarakpa ado akiba pokte pari lawi makhol tarakpa maiki adumda kanano aduda leido ha kanano ibne adubu lepkhri khonjal ado takhidre ado makhanna pari sunge hak chaina ado khanglaba matung phuk hogatuna mayum lomda lakli pasu pakhatli mamana mabu thiramba tare khanna mayumgi thong ado hek hangbaga parina lawi mama tanaba mama ai hale adubu pakhom pirakti mama leiramde yum aduda maduki mahut living room adugi table achoba aduda note ama thetuna leirami pari sangsinduna note ado lauthai irami mamagi handwriting na asumna breakfast table da lehobani mama poche khra leba kaithel da chatluge aduga thapok mafam su yorakani khara kuirakpu yai kharak taradi ahing lelakani nang Jackson kauraga net eminaramo pari angang macha maksunatri hauji class 10 tamliba satrani aduna yum aduda matomta leibada akiba supokti mamang da so mama tomta yum aduda leiba anirak ahumlak yaukri aduna ngasi su mama tomta yum da leiba tari magi mama ado ngasi hauji horen halakani thazadi breakfast taningdri hauji phawama aduna magi hui lili aduga loinana magi room da bathakta karai room adugi thong hek hangbaga uri magi address yorokpa present ado hek uba matamda lili do present ado da lak tana hanjin khongi present ado parina magi phamungda purakli aduga hangduni yengi manungda plastic ki Laiphadibi ama yauduna leirami Laiphadibi ado parigi makhwang mapa yauna wangi masam ngangtak tawi masamso makhwang yauna sangi mamit iraw lawraduna sangba naba machu oi white machugi jonjon lawba dress ama seli khongup angangba ama tongi yengbada masak yamna fazai pari munna yengi Laiphadibi adugi mamit ani na so pari nangonda munna yenglaboi khalle ariba matamgi Laiphadibi ni 1980s ki matamgi potni hausi matamda sthaba Laiphadibi ga quality yamna khetnagani Laiphadibi aduna munna yengliba makai parina masada akiba asampulai karigino maram khangda tasingna ahingba thawai panba posak mali Laiphadibi ado aduga henangak liba na Laiphadibi adugi masa ado thengba matamda kankan lawi plastic ama oibagi thot noba tawdi yamna kalli parisor amurak sangno hontoi mabukningda khalli ariba matamgi Laiphadibi ni hoji phangba pot sunati hoida aikhoida do molejarasana perjanase tharak liba mioidugi address so yawbanati aina kamaina mo return tawruni asana khandana parina Laiphadibi adubu magi bedside table adugi mathakta phamhanduna thammi mana adumna hek thambaga Laiphadibi ado masado tapna cheptharai kangtak tawba masam ado zoi taduna mamai gi saruk nakan amadi khubjinki lilisu Laiphadibi aduda onsin duna ningsing khongli lili gi matau asi hanaga manade kari no ma itau tawi mamita kari urabano parina lili bu themzili lili ihariba nangso numit adugi nungthilni samdasu Jackson do paribu prank toram laba matung khara kuiraga pari khoida amuk lakbani Jackson na pari khoigi gate mapa yawrapa matam aduda uri pari khoigi kitchen gi thongnau aduda thugaiduna mioi amakhak chongsin khiba ado nupira nupara haibadi Jackson na fazada uhodre adubu mioi aduna chongsin khiba adudi Jackson do mami pakna uhowi Jackson panthadana pari hoigi yumda changsali main door ado lock torumba aduda hanjin calling bell ado thingi minute khragi matung pari na thong ado hangi pari hek ubaga Jackson taha haire noigi yumda kanano malere pari ngangna hangi kuino aisa tanjaja kitchen lomda pochei eimaida tabagi makhol ama taraklami makhoi animak kitchen gi thong lomda yengi thong adudi lock tawduna leiri mapandagi pari na hai akuma oirangani Jackson na amo hairakpani pakhana aduma
Mami kitchen da changbabu thongnau thugairaga changgodro. As aigi mi bangna uhorubani. Mi ama thongnau dagine chungsin khibado. Wahedu hek tabaga pari parap kitchen lomda changsali. Tanjadu da pari gi nakong da tarik lami. Angak amana nokpagi makhol adubu ma thoina tasiludri. Yumthangna bagi angang sing oirangani haina khantoi. Kitchen gi thong ado hangduni yingi. Adubu manungda kanasu lairamdi. Potjaisu amata mapau kaida thongnau su thogairamdi. Pari amuk mendor adomda thoraklami. Adubu mara mendor yorupa matamdadi magi marup Jackson ado leimaida taduna leirami. Magi oi thangba lengjumdudana thang sori amana lengduna leiri. Jackson gi haksang gi akoiba adudasu ina punghangangli. Ngaurok ngogba tais mathak aduda angangba ikhengtana leiting oiri. Mami bangda uriba saktam ado pari dadi mangumna thokri. Kanana kamdauna asuk thukraba matam asida Jackson da thangna thilamlibano haina. Ngahaki matung police amadi ambulance lakli pari khoi ki yumda. Police na pari da wahang pahang khara hanglamlaba matung da makhoi loina chatkri. Yum ado ichikchi hauri. Ma khakta ngai hauri. Magi mama binasu halaktri. Ya changlakba matam su oishilakli. Yum thangna bada leiriba yum sing aduso mapan gi blab thangkatna ragli. Ayambana thong loina thingjinakri. Pari su manung da changlaklaga main door gi thong ado thingjilamlaga imung da changlakli. Staircase aduda makhong nama hek thangkatbaga uri. Ngasagi Laiphadibi ado staircase aduda taduna leiramba. Pari ngaksana na Laiphadibi adudi yengi. Ngasai mana table da thanamba ado kamdang na staircase yoraklibano. Kanana muchangna bazano. Yumanong sidabo. Kanamta changkibadi udida. Police amadi ambulance ki miyoi singduso dola matakti kakidabani. Adubu pari madugi wakal khanba sangludri. Staircase adu karakli. Laiphadibi adu fat khungkali. Aduga magi room da puraktuna hadagumna table mathakta thammi. Madugi matungda pari so phamong mathak aduda kakhalaktuna hippi. Mapanda nong mangi. Amuba nong puba lechilna ati apumbado pakna santoki. Yenglu ba uru ba mafang kudik maingan jaraba mamli tauba saktam ngakta oina uhalli. Pari gi room madung adu mamlap tawi. Hippa natraga tumbadadi maing mamlap tawbana hena nungai khanduna room aduge blab to thaludri pari. Pari masa ado tapna yaolai. Mikup aduda magi hek miyeng phamda leirami. Ngasagi Laiphadibi ado. Laiphadibi adugi agangba masam aduna mamai nama khumjilaga mamit namana mangonda munni yenglakpado masada akiba poi. Tasengna asengba mi amana magi nung fauna munni yenglakpagumna parigi masada faw. Pari wakal oida tapna hanglui Laiphadibi aduda. Nangbu kari paamge engonda adum unna yengdiduba. Asengba taibang migi saktamsu yamna mali nangde. Mikup aduda Laiphadibi aduna yak lauba agang amagi khonjal da khumi. Aibu kondo na tummo. Pari ngai. Ariba matamgi Laiphadibi se wa ngang boiri. Ngasina ahan bani khangi madi. Film da kaida panguda ui Laiphadibi na wangang ba. Adubo taibang dadi ngasina ahan bani. Teknologi se phana chawkhatle haina su khalima. Khanthara ba mikup tama akiba supuk lei. Phuk haugatuna Laiphadibi ado tap lawi aduga munni yengi. Yenglaga thawai panba ahingba posak manba hengalai. Parina hangi amukso ngakchanana. Nangbu naron thokbro. Atay kai wahaiga haiba haige. Laiphadibi aduna asuna sukumi. Kurumjari aigi mingchanbi. Ai matam supada nangi marup oiradabani. Laiphadibi aduna adumna hairikpa aduda pari ngakna second khara Laiphadibi aduda yengduna lei. Khali battery hapa Laiphadibi oirabra. Battery lokthok laga yengsira. Pari na Laiphadibi ado mathak makha onduna yengi adubo battery hapam natraga lokthokfam di yawba udi. Handakti pari na Laiphadibi ado magi nakan oirapna thammi aduga magi phamung nakan da leiriba laptop ado lauduna on toraba matungda Google da sangduna talking dolls haina iraga search tawi. Search tawba adugi result mayam ama thori. Ahanba link aduda sangduna yengi. Ahanba oina angang sahi taruk mo suraba amana Laiphadibi ama konduna number photo ama thori.
Angang aduna mana koliba Laiphadibi aduna mi hatli haina phongdokpagi warol kaya iba lingni. Warol adu paraba matungda pari ado magi nakanda lairiba Laiphadibi adudi yengi adumak machilengde leirami Laiphadibi ado. Mathong maram khangda magi address da yorakpa Laiphadibi ado kari tawsigi khawakal muna khallaba matungda Laiphadibi adugi makhong nama paiduna tap lokatli. Aduga magi roomdagi thorei. Mapanda hundok kragi khanda puthorakpani. Staircase kumtharakpa aduda Laiphadibi adugi masado phan chungbagumna tawi. Asumna tawrakpana main door yori thong ado phat hangi. Numidang wairamgi pung mga taruk taraba timing ni. Laiphadibi ado laktana hundoki. Dustbin adomda makokna upsilaga taki. Madugi matung pari thong ado lokchat na tawramli. Room khuding may nangana thali mapan gisu thali aduga room adomda amuk karaklami. Magi hana leiraga leikiba achapot khara chaduna laptop ta film yenglaga leirami ngihakso amuk tumthei. Mana mikap thorakpa matamdadi ahing ngi nongalamdai pung ani taraklami. Ising yamna khorangba aduda pari phamungdagi haugatuna magi room dagi thorai. Makhada kitchen dani mana kumlakliba ase. Presto hangduna ising ayingba bottle ama lauduna good thai. Ising thakpa loirakpa aduaigi timing aduda mai pungmut mutkhri. Pari machinda soli. Aspelabani dairi. Hojipu mai amu research amu han kidori boiba. Ase haina living room adom dal thorei. Thongnau hairap hangduna mapanda yeng. Magi yum khakta nate mai mutpa. Ate yum singdu suloina mutli. Lambi sorok pupambambi. Magi yum aduga hek mayuk na nalayriba yum adu sumay mutli. Numidang hek yorokpaga ahin chuppa may thanba yumni. Makoy yumga mayuk na riba yum ado. Adubo yum adugi mapudi pari na masakhangdi. Mapan sungthok tabanina yum adugi mido. Pari thongnaw adu fatingzili aduga mamay da hotlay silakpada uri. Living room adugi kos aduda Laiphadibi chanbi ado famlaga leiriba ado madu ubada pari angakpadagi hena ngakri. Laiphadibi ado mai thongda akiba minok amandok fet tawi. Mamitusu ka hena langthorei. Amamba roomni. Mapandagi thabal mangal khara changlakliba ado natana atay mangal phangbanati. Musi changlakliba thabal mangal aduda uriba Laiphadibi chanbigi saktam ado kiroidaba kana sulai. Pari chap leptuna lay. Munne yangi Laiphadibi aduda. Machidi lengdi Laiphadibi ado. Adubo. Kamdaw nadi kiroi. Mana ngasay dustbin da hundokhiba Laiphadibi ado hauzik na living room gi costa famlaga leramba adudadi. Pari prap tawna staircase ado karaktuna magi room da changi. Phone ado tap lokotlaga mamada call tawgi tawi adubo balance yawramdri. Madudagi staircase ado kumtharaktuna living room adomda makhoigi landline gi phone leiriba adomda chenchat tawna lai. Kos leiriba adomda hana su yengi Laiphadibi aduda. Landline phone adugi phone tawbudasu yadri. Kanagumba miyoy amana phone gi wire kaklamlaba mali. Khutna kakpa yaba natti. Katina natragana thangna kakadabani. Pari hausiktada wakhal lai. Sorado tanik honduna mamay ado tapna leiduna yenglaklami. Laiphadibi adomda magi yumda kanamta changba natti. Laiphadibi ado natana adubo oiba tarade telephone gi wire kakliba ado Laiphadibi aduna kakpa soidana oigani. Pari makhong ado tapna thangduna masa tak nikpa makai sor amuk khangting thingduna Laiphadibi adugi panak tamna changsili. Uri Laiphadibi adugi makuta karigumba posak ama chetna pairiba ado. Masadagi akiba pumba thadokuna Laiphadibi adugi makut ado tapna pairei parina. Laiphadibi aduna paisiliba posakto karino khangdaba yadabani. Kona thangda uchina sana tapna sadoi. Atay nati. Maku tasilaba che machet amakak oirami. Parina che machet ado phat phagtoi. Manungda irami warol khara. Adadui dambala aibu sakti pinabiro. Sarasti Drashti Nonensu Belika Doinika Paspara Sakiniya Kudisis Nudi Paba Tolabaso Parina meaning Khangdi
anaba lol oirangani amukta phawa ukidri parido amuk Laiphadibi aduda fat yengi Laiphadibi ado mangak chelap tawna mangonda munde yenglambadawna tawri maithongda akiba mirok adudi adomak nokfet tawri thintaba tawda pari ado prap magi room da karekli aduga laptop aduda amuk screen tawduna yengi chenada iramba wahising ado mana screen tawbagi matung inna khangli madudi Laiphadibi chanbi ase Pretty Devi hairiba nupi asigi thawai changlaba Laiphadibi ni haiba Pretty Devi na siramdai mikupta son khiba lai son adoni chena aduda iramliba ado Pretty Devi ge Laiphadibi ni hauzik leiriba Laiphadibi chanbi ase mana sikraba matungda Laiphadibi aduda magi thawai adu changkhibani haini adubu kamdawna Pretty Devi sikhiba kanana su haiba ngamde magi roomda thangna thinduna shiraga leirambani khara amana haine Pretty suicide tawkhibani khara amana haine greng rape ni haina khara amana haine mina hatamani adubu matam aduda police na fajana thijin khidaba amadi technology sakhotriba oibana postmortem fajana tawkhidaba aduna maram oiraga Pretty Devi karamda sikhibano haibage asengba langla langjin khangba ngamkhidi Pretty Devi sikraba matungda magi Laiphadibi ase mathong maram khangda sorokka kharata turelda kharata torega leirakpadagi kona thangda dukan phamba nupa amana fajana Laiphadibi adubu samjinbiduna magi dukanda yonkhe hai madugi matung tarakpada Laiphadibi adugi maramda kanana so haina khidri kariso haina khidri panna khidri Laiphadibi adu kanana leikraba natraga dukan mapu adugi manakta adumak leiribra haimladan singba ase kanamatana khangba ngamkhidri aduga hausena amuk Pretty Devi gi thawai changlaba Laiphadibi chanbi ado pari gi marakta leirari kanana thilamba kanana tharakpa karimata khangba ngamde pari magi room dagi amuk kumthara e living room da tamna Laiphadibi aduso munni yengi Laiphadibi adugi marakta hek yobaga pari na hangi nangbo kanana wahang ado hek tabaga Laiphadibi ado mamito amurak phatkupi Laiphadibi aduna mamit kuppado pari mamit magna ohobani heda kiriba adugi mathakta amuka hena akiba ama fawali sortani tani honmani mihul makol thokna chungmani macha sing khaibagumna nikpani mikup aduda Laiphadibi ado tapna ahingba migi saktam olagi plastic ki mahut taibang migi unsa manslai mamit aduso taibang migi asingba mamit malai pisum ani dusu tapna supa helakhi magi ahong mamataw ado mamit magna urabada pari tarang ama chutkri hadakti Laiphadibi ado yak lauba ming lauba khonjal nataba asengba nupi amagi khonjal da hangaklami parida kaidawre aingonda munna yengladi parina khumda chap yungna leptuna leikhiba aduda Laiphadibi ado mangak chelop amukso hangi aisibu yamna kirabra gyan khanglakla ipari thinthaba tawda khonglei thona magi room tamna staircase aduda chingkhatki magi room da laptop ta kanaroi yum adudagi chelage khan mamai ado hutlaiduna main door adomda amu chengi tawi adabo Laiphadibi aduna staircase ki makhong aduda leptuna leikri ma adomda chel ruba yararoi Laiphadibi aduna magi lambi thatkri adubu Laiphadibi ado amuktang oirabasu phuningima aduna Laiphadibi adugi mamaida khongpakna amuktang kauramge khanna staircase aduda chenset kumtharakpanima adubu Laiphadibi aduna karamdagino khangda thang sori ama satorakpa adu ubada pari pakhana kana lauraduna Laiphadibi ado lalaga songthare e makhada yungge main door adomda chelakpani pari adubu so ado thinjinpham aduda so ado yorumdri mara adumna so thiduna leiringai tanja aduda Laiphadibi aduna staircase adumdagi hairei sira nangna thirida pari yeng thorei Laiphadibi aduna so adu paiduna mangonda ulai sida leiri matagumna pari ngakna madi pakhatna Laiphadibi adudi yeng Laiphadibi adusu parida mani yengi wagangnadi animak aching patan jangai dabani thanaba mikupta Laiphadibi aduna thang ado pairaga
Mangonda kaurakki tawba parigi makhong ado tamna jensilai. Pari patna kanda laithoi. Uhodabadagi glass ki jar amada thengludana matu shili leimaida. Mikub aduda Laiphadibi ado pari tapta amuk jungsilai. Handakti pari magi manakta taramba flower base amana Laiphadibi adugi makokta sapuk kana thongki. Aduga hogatuna kitchen tamna laktuna thuni chinsilaklami. Laiphadibi adu leibaida taaduna lehawi. Kitchen ge thong adu lokpande aduna kharata oirabaso phanana ba haiduna cherado table adu maro lonsnaduna thong adu ngai. Parina mapandagi Laiphadibi aduna hangtokpa ngamdana ba haiduna. Mapandagi Laiphadibi aduna su thong adu kana namkhai gung suthilai adubu hangtokpadi ngamdi. Kona thangda Laiphadibi aduna mana pairiba thang aduna thong ado sapukana thilai. Duga amuk satoki makul ahoba adu lehawi. Makul ahoba adudagi Laiphadibi aduna mamit nama amani yinglai. Parida aduga hairai isai oina karimnana. Keku ya pari kana lawi. Ay butado nangna I olise kaygino nangna yumda hankro. Aigi marup Jackson busu nangna thangna thinbani ay khange. Laiphadibi aduna khomi. Aina haiba yaradi karimata aso opa nangoi. Achumba wani aina haiba yaw. Laiphadibi aduna wangang lakpada konjal ado yamna ki tujungi. Pari magi akoibada yengi kari khulai lai khanna uri. Thangakta thamba rek ado. Thang mayam adugi maraktagi khwaidagi sawba thang adu paikhatli aduga atai atopa thang sing aduna upu adomda laktana langsinki. Thang ado makhut na chena pai pari mamai do onthura adubu kitchen gi thong adudi hangduna leramli. Mihul mathong marang khangda chongkhala ima. Mikop aduda magi nakanagi Laiphadibi aduna lawbagi makol adu taraklami. Pari phat mamai adu laithoi. Uri Laiphadibi aduna kitchen counter da leplambadagi ma tamda chungsilakpa ado. Laiphadibi adugi makhong anina pari gi makhwangda yali. Aduga makhut anina lengzumda yalaga pari gi lengzumda Laiphadibi aduna mayara kana chiklai. Pari chaina khangna Laiphadibi aduda mana pari ba thang aduna sapukana thinjili. Mikop aduda Laiphadibi ado kana lawram laka jenkri. Karomdano maikai khangda. Pari sumagi lengzum ado I tholai. Bendras ama tawduna yesali asokpa aduda. Ngayaki matung pari kitchen-dagi thorai. Living room adoda Laiphadibi da thinkhiba thang aduga mangonda thongkhiba flower base aduga taduna lerami. Pari sutumina Laiphadibi ado leibra yengi udi leiba. Adudagi amo mathakta kadura room khuding yengi. Adudaso leiba udi. Adu oirabadi Laiphadibi aduna leirumgadaba room ase yumgi khwaigi maton saijinga naknana saba apikpa room etis adudani. Etis room adugi changfam ani sui. Amana hallway dagi kairak tharaga kafam aduni aduga amana store room gi staircase aduni. Pari na paraprap tawna store room adugi thong ado mapandagi lock tori. Aduga hallway gi thong aduso lock toksilamlaba matungda makhada kumduna living room da ahing ado yarek naba sem sarami. Mathangi numit ki ayuktani. Etis room adugi thong adi ado lock toraba sek tawramlaba matungda pari do school chatnaba dress up tawba loiraduna school chatlami. School ado makhoi yumdagi kai sulaptre aduna hongna adumak oina chatle. School aduda magi bench tuda phamlaba adu fawba pari magi wakhaldi Laiphadibi adugi wakhalni. Laiphadibi adu karigumba etis dagi thoraklamlabadi kamdauni. Ngihak leiraga bell sutari school hours so hori. First period ki oja adu parina khwaidagi haina dabini. Yamna sathibani. Mamitna khane yengbani magonda. Kanamta na magonda machin khumbasu yadabani. Pari sutumina lei ojana takleba para adudi tarudri. Laiphadibi ki adugi wakhalda ungduna leirini. Pari pencil ama paiduna magi lairiki ahangba page amada karino pangyekta yektuna lei. Wakhal amada yekliba lai adu fawba karino gyan tadri. Thangnaba mikupta magi matung oirapna famliba satri amana kanna hairakpado.
Miss, parina yeklise yengune. Pau tamiba satri ado jinani. Pari gyan khanglak lai. Mama sana yengzi mani yekliba lai adoda. Adubo onthokpa lai ama oiramida. Miyoi amagi thabakta thangna thinbagi lai. Miyoi adugi liver amadi heartna chingba kaya aduso leimai tai. I khenglakta tari haksang aduna. Aduk tam thiba lai ado oza aduna phatmunki aduga satra mayamda yenghali. Satra sing aduna paribu phana haibidri. As yam hainadeda tukachei. Parise makoksa e. Hangoyi ubada. Mayamna aduna hainaringai marik aduda pari magi nakanda phomliba satri aduna mamit adu khani satri aduda sunati. Oza aduso yaunani. Parina sauningba. Mayam mangda adubu utraba yambak yadrabra fazaba posunati. Oza nupi aduna hairei. Karino bariya nana khalise. Pari sunga sire asauba phathaba ngamdraduna khumi. Nawalawdi. Miss nana hankai aibo anga ophaigumna khanbado. Mayam mangda thina saibado. Satra amani haina khanba ngamkhidabado. Adugi boarding student aisu yeklini. Mise aina khwadigi hainadaba ozani. Mayam adu tumin hadak sujinada amusto hairaklami. Mr. Chinkumbagi punishment piyo miss. Pari do mamito khana jinada yengi. Jina nangina thaunate. Nangna adu yamna hipa sarido nangna kana orige. Nasak sakta aduga nupa koitan tanabado. Loina haido oro haibro hozi. Adamna hek haibaga karamna no khangda miss aduna pari ki mamaida khupak na thaki. Tumin leni miya. Miss aduna haidami. Everyone, get out the class. Adubu pari nang lehoko. Satra mayamdo loina thonakri. Pari ga miss tuga dangai hauri. Miss na hangi sauna. Nangi manner di kadai. Nayimda sijinaba wangang sangak. School sida sijinaba yagani haina khanbarna. Pari na kumi. Aigi manner di. Miss ka jinagana mangan bani. Miss pu oja amo uibagi magun jenbro. Satri kudibak chap sanaba manaba miengda yengba ngamdaba. Satra amada karamna wa ngangani khangdaba nangbu ojaro. Nangki adugi lichatudani karamba satrina respect tawni. Aina ngasi mista ngangiba wangang sangangdo matik chapsai. Segi matung darakpada misna tawningba tawjaro. Aina walawti. Wase hairam laga pari sakak na classroom dagi mapanda thoki. Corridor paring adu asam lakpana staircase adugi mapa yawrukli. Matam aduda ori corridor gi thonau adudagi magi yumda lehoba Laiphadibi chenbi aduna school campus manungda changrukliba adu. Madu ubda pari mamit ado khanglaw lawthoki. Second khara munna adumak yengduna lei Laiphadibi aduda. Thonglok tawramba yumdudagi mati karmana thorakliba. Aduga khwadiki maru oina Laiphadibi aduna kaigumba school manungda satri natraga ojasinda asopan tho alabadi kamdoba. Chawrubo wathok amadi oidorida. Thongnau maya aduda leptuna lei pari aduga munni yengi Laiphadibi aduda kadomda chatliba. Fire exit kinakal oirap phauduna cafeteria adomda chatki. Kananasu udima mafam ado mi takpa mafam oibana. Thangnaba mikupta school manonggi electric mutki atai na khangdrabasu parina di khangi. Mutliba ado atai kanana sunati. Laiphadibi aduna ni haiba. Pari praprap thuna staircase aduda chentharak e. Laiphadibi aduna chatkibado kadaidanu yengdaba yadima. Mi amamu hatludana tokpa tari madudi Laiphadibi aduna. Laiphadibi aduna changkibado cafeteria manungni. Class timing oibana mi amata laiti. Kip adugi mapu phawba leiba udi. Pari kana chenchilakami. Bakhoigi classroom leiriba block aduga cafeteria leiriba aduga naknaba mafam oidi. Laiphadibi aduna pochei amang ata thohandringi natraga mingoda asok apan nangdringi mana Laiphadibi adugi manak yorudaba yadi khanna. Tanjaduda nungsukanna hekta haithei. Pari makut namana makuk khallaga makhoigi block adomdagi cafeteria leiriba adomda huduna jelaklami. Yamna thuna aduga cap manung aduda sanglai. Kachin amada leptuna sor adu thabe holi pari. Kanna chelakpagi wariba haido oira mali. Pari do
Ngihak sora adu sangno hondoklaba matungda kep manung adugi kichana changsilai tanja adudani parigi nakan oiraptagi Laiphadibi aduna hairakpado nokfet tawna chelo hari chelo pari fat yengthui kolik mayam thamba table aduda leplega leirami Laiphadibi ado makha taraklami nang hero nati pari school sida leiriba miyoi khudimak nangna kan magamloi pari sauna lawi nangna adu haibagi natikla aina kaninglagana kangani kaningdragana tokani madu nangina thonati aina apama togani Laiphadibi ado akhaba mino ama noi aduga karomdagino khangda magi matungdagi thang asangba ama fatcha toraklaga thang adugi matonna pari lomda thillaga hairaklami nangna hairiba wada karino nasana khangjerabra pari sengna kiribani adubu kidaba saduna khumbi khangi thangnaba mikupta khulai thuna parina magi manakta leiramba patra achauba amana Laiphadibi adugi makokta thomi Laiphadibi adu yungna lemaida haithaki madugi matung apikpa khon thang makhon khara parigena kongda tarai kanagoma miyoi amana mafam adudagi chenkhibage khongthang makholni pari magi akoibudu yingi adubu Laiphadibi adudi uba leiti mikup aduda parina urai thang mayam ama thambarek ama thang mayam adugi marakdagi thang achauba ama khandna paima aduga apikpa thang amana magi khongraugi madingi pocketa hapseli pari mikup na hum singni yingi Laiphadibi ado kadaida chatkri mikup aduda Laiphadibi ado kadomdagi no khangda parigi nanganda fallauna chungkhali aduga magi masam ado makut ani changna kana foidali pari su Laiphadibi ado lauthokna na bahoni adubu pak hekta lauthokpadi ngamni magi nangan aduna walda goro yeshile adu oirabadi Laiphadibi aduso China phanglani khana ngehak asumna mukneraba matung Laiphadibi aduna parigi makok ado table de yesali table adugi hek nakanda leiri thau asabara pik thana hapa khang ama madudagi Laiphadibi ado parigi mamangda table aduda amuk fan chongthei aduga parigi mamai ado khag adugi manakta chingsinaba kana hotnai parina khang adudagi handoknadaba kana hotnai angamba leiti pangan mani amana su hendi amana su tadi khang manungda yauriba thau asaba adugi manilna pari mamai ada maisa fangi khang bagamda mamai ado phatnakan amada leithoki madugi tanja ado loduna Laiphadibi aduna parigi manakong aduda mayana kana chigai ayoi ma pari China khangi adubu ninghanadi masu magi makut aduna lamduna Laiphadibi adugi masam adu tapoi aduga table adudagi chingthai Laiphadibi adu China khangduna laurami aduga amuk parigi managanda chungkhatki aduga parigi makut namabu thau aduda lupsanana bahoni mikup aduda pari khangning singai magi khongraugi pocketa hapkiba thang ado makut nama amana thang ado fat satoklaga Laiphadibi aduda thilli laibak thibana Laiphadibi adugi makut tapankri yungphau phauna Laiphadibi ado lau khongduna thang ado satokna bakana honai parisu tanja ado lauduna mafam adudagi senthorei Laiphadibi ado uchina sina magi makutagi thang ado satokli aduga parina chankhiba makai adomda tanaki numit adogi nungthilni nungsuk nungjana na pari school dagi halai mana halakpa matamda magi mama bina yumda halaklami bina su business tawba nupi amani aduna yumda matam ayamada leigandi machanapa pari su senanaba maga leminanaba haiduna bina na magi mama pari gina mabok ado makhoida puduna yum aduda leiminabani adubu pari gi mabok ado ngahan machanupa amagi yumda chatkani thabak amagi damak numit nini lerakani hairambani yengdi soidana masu halaklani mama binana magi chak ensang do fajana sem saraga thanamba aduda pari mabuk nindo khara chak thopagumna tawi pari changlakpada ubada mama na hai pari nangi chak ising do sida leire chathok lo la pari komi
Hoi ma, ai dress hana honglugi. Hoi, thuna kumlo. Waram lani chase. Wari staircase ado kaduna, magi room da changlami. Dress hongnaba tawringai tanja aduda magi, piron atay hapa upu adugi manungdagi, koko haina thinbagi, makhol ama tariklami. Pari, dress hongdo paduchap lep duna. Upu adum di yengi, upu adugi manungda kanagumba ama yauduna leibagumda. Tabli koko haina thilaklami. Pari makhong ado tapna thangduna, upu adum di changsile aduga. Upu adugi so hangduna tapda, upu adugi thogando hangdui. Manungda, karisu yauba udi. Khajik chingrap tawda upu adugi thong ado thingjinge tawima, adubu mikup aduda upu adugi phi marol thuplaga thamliba adugi maraktagi. Laiphadibi ado pungaktabak lithorikliga agiba minok ama nok fet tawraktuna kaurei. Pari, ai sida leire. Laiphadibi du hek ubaga pari, khanglaw lawduna tumlomda fa khongthang kara halli aduga upu adugi thong adusu sapu kanna magi makhongna kausili. Thangnaba mikupta upu adugi manungdagi Laiphadibi ado fan chongthari. Magi makutasu thang adu pairi. Tabli pari ge manakta changsilakpanima. Pari kiraduna kana lawi. Chalo, subscribe ne. Laiphadibi adusu pari ge manakta samsam changsin hairi. Aige mating pango pari. Aige mating amutang pango. Ay nangonda asopan niya holoy. Pari na lawi. Ay ngamoy. Ay mating pang ngamoy. Wasi haiduna pari mamaydo hutlayduna magi roomdagi chenthuraknami. Aduga staircase adu kumduna kitchen da chensilaklami magi mama bina ki manakta adubu bina leramdi. Kitchen gi thongnau adugudagi uri binana magi gari thoduna chatkiba adu. Pari main door adomda chelakduna bat kana tawi adubu kitchen gi thongjin da leptuna leiri Laiphadibi adu. Pari magi mamitna gas stove manakta yinglakpadasu uri. Kerosene bottle amaga maikhet amaga layamliba ado. Pari kerosene ga maikhet kado lamduna lawi. Laiphadibi adusu jangsilai. Themjinbagumna su tawri pari mabu. Pari, ay nang muso aloy. Sunatagi aigi mateng pango. Pari na nokfit hai. Patabi Laiphadibi, nangi nating pangba. Ay di ngamlo. Wasi haiduna pari do tanja yengduna. Kitchen gi thongnau adomda fan chongthoki. Aduga yunggi maning adomda chinki. Tanja chana barbecue mechin amakhak maning aduda leirami. Arina khonglei thuna thongnau adugi songthaba mapa aduda mechin ado thami. Aduga maso nakanda lepi. Laiphadibi aduso khonglei thuna table amada kakhatlaga thongnau aduda chongtharei adubo. Chongthaba mapa hek chana barbecue mechin ado leirambana Laiphadibi ado mechin aduda tasali. Parina mechin adugi makum ado fat khumzili aduga petron ado mechin nudu haijinduna maikhet churega mai tharami. Nongmanini de hausin kri. Pari ki punsi hanagumna norman da amok halakli. Laiphadibi ado amok hana ukhidri. Magonda sungyet yelakhidri. Pari ki mabok aduso yum aduda laktuna leirari. Nongman numidang wairam amani. Pari ki mama binado. Kaithel da poche khara leiba chatki magi mama aduga loinana. Nongsu mangi numidang wairam oirabastu phanadi mamle. Paristu school halakpang hek oiri magi room da yaksum leirik paduna leirami. Nong thili churakpa aduaida parido lairi khumjalaga phamungda kakatuna hipnaba tawi. Mana blanket ado supnaba semjilingai tanja aduda magi matung oiraptagi khut macha amakhakna magi lengjumda thamlaklami. Pari khangpre khangi bihuldo dangdang chongi. Laiphadibi ado khangning amuk ning singi. Sor ado tanik hon. Pari do mamay tapna leisilaklami. Uri. Magi hek matung da Laiphadibi ado leptuna leramliba ado. Adubo. Onthokpa phibam amada oiri. Mamay nama. May na chakibagi pukakari. Setliba dress adaso kathekli. Laiphadibi ado. Ningap tabagi saktam da pari da tatu yengi. Magi matau aduda pari kibadi lairadana henadum nungai tapupuklam. Laiphadibi adu kapli tauba konjal da hairaknami pari da. Ahigi matinga mutangdi pangbiyo ba pari. Handakti pari do yamna nungai tri. Kumi masu. Pari, nangi nating bangdringai da. Hana hayo.
Nang kamdong na Laiphadibi asibada thawai changlino asengba wari liradi aina ngin tingbangani. Matang aduda Laiphadibi aduna magi asengba wari liba haureklami. Aigi ming Preti Devi kawi. Matamda aina class 12 tamlingai gi wari ni. Aigi yumduga aina tamliba school duga yamna lapnabdagi rent leibani. Aiga rent room thangna leiba nupa amalai. Mamingna Ranjit kawi. Matamda mana class 9 tami. Ranjit se aingonda ngeng karan toina chali. Aingonda yamna su disturb tawi. Mahagi adugi maongduda aina sauningladuna aina ren mapuda complain tawi. Adubu ren mapuduna Ranjit ki michangchangki. Maramdi makoise mari mata oirami. Nongma numit ama aina tushal halakpada Ranjit se aigi roomgi thongjin mapanda leptuna leirami. Aduga aina room manongda sanglakpa matuda masu nampu hapuda namdana room manongda sanglai. Aina lauduna kanbiyo haibada kanasu tabikide. Numit aduda aigi nupi oibigi ijat mahana lubiki. Maduda subendraduna mahana ibu thangna thimduna minungsi leita hanpiki. Bendraba thawai aigi thawaina aigi thawaidigi hene nungsijabi. Aigi chanbi ita Laiphadibi chanbiduda changduna leiki. Mahagi likhul amadi mari makong thiba horaki. Dukan pamba nupa amana aigi thawai changlaba Laiphadibi chanbi adubu thengnaduna mahana aigi iteng pangge wasaki. Matam sangna aina magi manakta leiraki. Kona thangda Ranjit Singhagi leifam khangbadagi dukan pamba nupa aduna aibu nangi address da parcel amada haplika tharakpani. Parina hangi Ranjit Singha aise kaida legi. Laiphadibi aduna khumi nangi yum asiga hek mayukna na leiriba yum asigi mapuni. Pari wakhal lagli yum adugi mapu ado mana masak khangdi meramdi. Mapu ado mapana sungthok thoktabani. Yum aduda kana lei haiba phau khangde pari. Magi hek mayum mayukna na onthok nakna leiramida mihatba ama. Pari soli pachinda. Oh, aina yum mapu masak khangdi haidudi mihat boyde. Laiphadibi ado makha taraklami. Aigi isada battery ama yauri. Battery asina aibu pangan puthokpa ngamdri. Hajenduna thamle. Aduna chanbiduna aigi isadagi battery asa lauthokpiyo. Matam adu khaktada aina Ranjit Singhagi mathakta laman khumba ngamgani. Pare munna yengi Laiphadibi aduda Laiphadibi ado asengba taibang miyoiba gumna mamittagi mapi sinthari. Aduga thamoi sokna makha amuk taraklami. Aina aigi iteng namduna pangnaba hotnabada nagoda aki akang kaya piki. Maramdi nagda ibu kirabadi aigi mating panglakani. Aina haiba yarakani haina aina kalluri. Soidana aigi mating pangbiyo ko. Minungsi khangdana aibu hatpikiba nupa adugi mathakta laman khumba ngamanbiyo. Parisor amurak tapna hontoklaga khumi. Hoy, aina gi mating soidana panglagi. Laiphadibi aduna amuk haireklami. Aigi yathangba khuru mapa asida thangna lelo. Battery angangba ama yaurangani. Madu amukta lauthokpiyo. Laiphadibi aduna haibagi matung ina parina Laiphadibi adugi yathangba khuru mapa aduda thangna lelaba matungda battery adu lauthoklambi. Laiphadibi adu parida nungsini yengduna nokfit tawi. Thagatchari pari masida mai pakpada oyuko. Hauziti ayamu chatlagi. Asamna parida kaina bidai piramlaba matung Laiphadibi adu parigi roomdagi thokirami. Mana hek thoki baga karamna no khangda nong sit akhakpa arauga loinada nong sukana churaklami. Sabtra amani ngasigi matause Preti Devi gi thawai chunglaba Laiphadibi adugi mapangal onthokna kallaboireta. Somda Ranjit Singhagi yumdani. Ranjit magi nupiga machanupa amaga punna yum aduda leibani. Mapan thokti makoi. Chekpanna wangna khajinba ingkholda leibani. Darkar oirakpa tarastu nungdangumbada oina yumdagi mapan thoi. Ranjit ki machanupa ado hauji class 12 karabini.
Pari khoidagidi chahi halli mana. Numidangi pung 9:30 tarakpa aduwaidani. Machanupa adusu magi roomda lairik paduna leiri. Magi nupina kitchen ki thabak makup mata singdo loshinduna leiri. Ranjana magi room madungduda tumnaba semsarami. Nong suba weather ni na tumba yamna nungaiba timing ni. Ranjana phamung aduda hek hipthage tawrpaga kadamdagi no khangda nupi amana sonthangna na nokpagi khonjal ama magi manakungda taraklami. Ranjit chap lepi phamungduda famduna magi nak yetta akoiba aduda yengi kana lebage khanna adabu kana su lebadi udi magi wakhalna oiraboi khan hipthari ama aduga mamai adu room adugi thonglomda onduna hippi mamit ushinge hek tawbaga uri room adugi thong ado masa matomda tapna hangturakliba ado magi nupi changlakadra khanmani adubu changlakti kanasu thong ado tabli sabak phagpa makhai hangturakli aduga khahudaba mikupta thong ado masa matomda sapukana gamlauna thingjinjaki makol adu yamna hawi khangprek khangna pukhawgatli Ranjit aduga thingjin khraba thong aduda munni yak sangtruk sangduna yingduna le karina tawriba se khalima mangumna thokli magi mafamdadi tanja aduda Ranjit singagi nakongda amuksu tarak amidupi amagi khonjalna chirol torokpa aroi boiri nang loiri Kurumgadaba sor kurum nagi thwaidi aina setuna purani ngasidi Ranjit sorada tani hondura room aduki akoibado pakhat yingi kanasu leiba udri hamungda phamda kawima Resmi Thoba Resmi sina magi napini aduga Thoba sina magi machanupani kanana so magi pakum piraktraba aduda Ranjit singa phamungdage phatkumthi adubu mana makhong thangba ngamdringi magi manakong ado Pitru pikpa khut amana tapna paisinduna room adugi kachilomda sor chinglaga puraki Ranjit singadu lawbanatana upai leramdi adubu mana lawriba adudi kanana su tabi khidri thangraba mikota Ranjit mabu chingliba ado thadoi puk hawatuna famima aduga akoibaduda yengi anjaduda magi manakta miyoi ama changlakpagi khongthang makol ado taraklami Ranjit mikupna humsingnali ngairi magi manakta changlakliba misak ado kanano khan mana mamaida nakanda lei thokduna yengluba matamda phat onsilakpada amuk magi hek mamangda leptuna lerami Laiphadibi adudi setliba angoba pizol ado nakal ama maina chakli mamai namadi masa tangkhai amasu maina kathikli karum tawraba mamai aduna maya hihigatuna noglakpa aduda ubada Ranjit singadi sort ado khangpun phulakpagumna tawri Laiphadibi aduki kiraba saktam adu ubada Ranjit makhongna Laiphadibi adu fat kauthoki aduga pakana hangi nangkanano ibne Laiphadibi adu sutekna kachina amata tai adubu China phawdabu na fat hogatuna Ranjit singagi manakta changsin khumi ahi Priti Devi ni nangda minungsti laitana hatbi krabi Priti Devi ningsing libera Ada ngay nang na class 9 tamlingay matamgi thawdokta aibu hatbi kraba matong aigi thawai na aigi Laiphadibi asida sangduna ngasi sulaman khomna bangairi haujikti matamda yaurakli aina nangbu ahing asida soidana halagani ase haiduna akiba khonjalda khakna noglai Laiphadibi ado matau adu ubada Ranjit singadi kibana kinuma tawri Laiphadibi aduge saktam ado hena akiba masak uhelai Maina katheklaba mamai ado crack chatpagumna machit chekhairaba mamai saruk adudagi isu tap tari drop oina leimaida makhongna amagi khuruda lenkhai kibagi adudusu sikli chatlima chatpagi khongol mami oina ina tahawi Ranjit makut ani lonaduna kaplika hai ai bungakpiyo ai singna yamna lankhri nawada ai bungakpiyo ai lankhri asamna mana fana khoirumduna haijarabsu pindaba na pik thalaba Priti Devi gi thawai adunadi ngakpi bangamlamdi madugi mahut magi matungdagi thang ama satoklaraga Ranjit singatamda chungsili aduga magi manangan mapa aduda thang aduna sapuk kanna thinjili Ranjit singa mayadagi I oduna Laiphadibi aduda yengi Laiphadibi ado makong sekladuna Ranjit singa gi mangda chatunali aduga akiba khonjal da hairi Sigani ki jarabanang
Namit aduda aina sirani khanglaba mikupta phawkhiba adugumna nangondasu hauzik phawra Ranjit lehmaida tapna tutharei Laiphadibi ado Ranjit ki nangandagi thang ado amuk satoi aduga hadakte makhori aduda oina lenki thangna lelaba makhori adudagi e buru buru kam thorakliba ising aduna Laiphadibi adugi mamai masa ma amadi Fizol aduda chongli hena akibagi masak oiri Laiphadibi Karomdagi no khangda Laiphadibi aduna thori ama puthori Ranjit Singhagi ngaksam aduda laksin laba matung selling matakta yankhatuna thamki adumak thawai hakjanga kaina khre Ranjit Singha mikup aduda room adugi thong mapandagi phat hangdori resmi ga thobaga mapanda lipi Ranjit ki asiba hakjangna thori yanduna leramliba amadi Masa pumba I teiraba Laiphadibi amana makuda thang paiduna leplaga makoida no fit torupa adu ubada resmiga thobaga do ngahaktang adu kana laukhi Patanga sida wari asi loijari wari asi pathoksuba matamda soikiba yawraba sumiyamna ngakpiyo haina haijari